Matang kuina semna layuraba Ketrigao AC top dosara gram panchayat na konba mafam singi lambi semna na vagi kis chona thabak paikhat pamadi semba hogalakpada ACSC gi MLA Sheikh Nurool Hassan PW da hairaga kis chon gi thabak tingjilakpa ase laibak thibani miyamna harauba pokliba development gi thabak ase tingjilakpa maramna ACSC gi MLA Sheikh Nurool Hassan busu top dosara gram panchayat na konba mafam singda social boycott Toure Haina Laothokhre lambi semba tingjilakpa gi matangda top dosara gram panchayat ki manungda leiba Club amadi mara paibi singi oiba mifum mga si top ta leiba social athletic club ta pangthokloba matong warep asi Laothokhibani miyam gi oiba warep asi lawrba matong tinkiba miyam na thabak sufam na satuna kiston gi lever amadi mihut sing hanba yaroi haina khambada natana gari da hapkatuna puna na bohonaramba thabak subagi polam kaya su gari da gi lauthake hiramasi matang da paudam laduna mara paibi loop ama oiriba top awang lekai mahila mandal gi secretary chanam ongbi kunjalatan hai Afaba lambi karino haiba masak khangdana layuraba matung lambi asi sembagi thabaki stone company na haurakpa sida miyamna nungaiba faunaribani adubu ngarang numidang pung 13 rom tabada MLA Nurool Hassan ki stone na paikhaliba thabak sing asi thingjilakpadagi company asi gi miyoi amadi thabak subagi polam sing loishillaga punana bohonarakpa si miyamgi oina laibak thibani lambi semliba sida MLA masagi su yauribani MLA masasu harau fam thokpani adubu masigi ona tainabada MLA na athing mapirakpa haibasi maram sabra satabra haiba adu MLA masana khanthabiu miyamgi mihut ama oiraga asingba athing mapiriba asi yaroi thabak suba lepasu yaroi kari maram gidamak lambi semba sida ayet papiribano haiba adusu miyam khanga sengdokpira u haiki lambi asi semba matamsida ngarang ikhang khangawdana akoigi nungdangi pung 13 khara helamani adugi matamsida akoigi lambi se semdana sadana akoidi kiston na semakba lambi se akoi haningai leitana nungai sei hariba lambi asi seme haiduna akoi nungai raga leiriba matang asida khang khangawdana akoigi company gi misingna lambi si akoigi kendra gi MLA haibadi Ketrigao kendra gi MLA Nurool Hassan masamangna tawraga department da sumaina lambi semba se lepu haiduna hojiki pung 13 khara helakpasida akoigi company gi mising sina takpire hairiba lambi semisi akoigi kendra gi MLA gi sulaiba phabane na khoina di logjai hairiba lambi asi ki stone na semba sida kari maramgi hairiba lambi asi semba matamda akoigi honorable MLA na kari maramgi thingbiri bano haibadi masi maram sabra sadabra haibadu mahak masamang na khanbiro